ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯅꯤꯝꯐꯨ ꯃꯥꯄꯟꯒꯤ ngasi numit asida Manipur gi ningthau Maharaja Bodha Chandra amadi India lengak anigi marakta merger agreement sign tawnikhiba adugi mayukta lo na thingkraba lalholup National Revolutionary Front of Manipur NRFM na koukhiba Pung 19 gi Manipur Bandh Mapung Phana Chathari ban nasina maram oiraga Manipur gi saimithlon gi maru oiba mafam ama oiriba khwairamban ima kaithel ahum yauna pauna amadi thangal kaithel thong hangnakhide School amadi college sing thong hangna khide lambi da miyam chathok chashin tawbagi chang hanthabaga loinana lanai gi gari khara chatpana tana passenger puba yauna gari chenbagi chang hanthaduna mahausa gi punshida chaona akaiba piri Imphal manung amadi tampaki atai mafam sing dasu ban nasina maram oiraga school college dukan amadi kaithel sang singda potfom phomna khide Manipur da tha tara taruk helaklaba irang asina maram oiraga miyam gi punshida chaona awaba khudong chadaba kaya mayok naduna lakpagi mathakta ban asina nomagi suraga chara tanba miyamgi oinade amuka hena awa chaitheng nanghalle Sel thumga mari leinaba bank sing thong amata hangna khidabana chaona kaiba piri adum oinamak ban asi Manipur gi chingi mafam singdadi mami tadabaga loinana mahausa gi punshi adumak kaidana chathari